ꯃꯌꯥꯝꯕꯨ Elizabeth Elangbamna channel asida amukka hanna taramna okjari. Ngasisu mayamgidamakta nungairaba movie ama puduna lakjari. Movie asigi mamingna Wolf Creek 2. Movie asi asingba thokiba thodokta yumpham oiba movie amani. Movie asi kari kamdawano haibadu khangtringaiga mangoinana mayamgi maphamda channel asigi maru oiba announcement kharadang mayamda khanganjari. Madudi channel asi hiram kharadagi channel asigi maming asi Genevieve Dreams haina onjare aduga channel asina tawjariba explanation asi movie asi adomna yengbiba matamda hena nungaina vani haina tawjaba explanation ni aduna mayamna explanation asi yenglaba matungda movie adu mayamna amukka hanna yengbiduna nungaina gyan tana yengbiyu haina haijari maram asina explanation asi tena tawjabani aduga amana kanagumana Hindi amadi English londa translate tawduna channel asida thagatningma leiragadi description da pijariba Instagram asida pau phobirakpa yagani amadi adomge awamansu channel asina pijagani explanation asi tawjarakpa matamda soikhiba lankhiba yauragasu mayamna pukchel chauna ngakpiyu haina haijari adudi mayam movie asi kari kamdawano haibadu mayam puna khangminarasi movie asi haurakpada aikhoina Northwestern Australian Highway uba phangbigani. Highway asida police officer anisu duty taduna lambi asida car singna speed hena thawbra haina check tawduna leirami. Karigumba makhoina speed hena thawba urabadi speeding ticket piduna car sing adu lambi ga chanaba speed ta thawnaba hotnarami. Masigi matungda aikhoina truck ama thawrakpasu ubigani. Hariba truck asi 100 yaudaba speed ta thawraklami adubu police officer ani aduna mahapu overspeed ki ticket pinavani haina truck adugi matungda tanaraki truck adubu thawriba driver adu make oirami manasu police ki car lakpadu ubadagi mana thang ama ready da thamlami police ki car aduna mamangda thawgalaklaga truck adubu khamlami aduga makhoina mig adubu gari adudagi kumtharaknaba hairami Miksu gari adudagi thoklaki police aduna mikna thawkiba speed adu over speed oibana speeding ticket pirami adubu miknadi haiki mana thawkiba speed adu 100 yodana thawkiba speed ni haina adubu policing aduna marai tawduna mik adu aranba tahanduna ikaiba pirami asumna policing adu chatpa hauki adubu mik sounding duna magi truck te yauriba snapper adu loktoklami somdana police ani adushu maram chadana ticket pirambagi nungaina car thoduna leiringaida driver oiriba nupa adugi makokta snapper gi maruna palame amadi car adu control kamlaktraduna car adu accident thoklami mapam aduda mikna petrol puduna laklami officer amadi hingduna nanthoknaba hotnaringai tanja aduda mikna thengnaduna officer adubu car romda singsinki aduga mikna officer adu thangna thinduna tamchina laknaraba matungda car aduda officer adu famanlami mikna car adu petrol haijinduna mai thanaba tawrami officer aduna mabu thadok pinava tawrami adubu mikna tadabida officer adu hingna mai tharamlaga mahak mafam adu thadoklaga chatki masigi matungda aikhoina German gi young couple anikhak ubigani makhoi adudi Roger amadi Katrina oirami makoina Australia asida vacation gi damakta laklami makoina car amata fangdrabada makoi ani adu makhongna laklami makoina sum lakpada khanghodana car amasu laklami maduda Rogerna makoibu mating pangbinawa haijarami adubu car adudi makoidagi khara lapna khamlami car asibu thawriba nupa asi make oirami Roger amadi Katrina na chinsilaktuna makoibu car aduda yawnaba hotnagi tawringaida tungdagi truck ama lakpa ubadagi mig adu makoina haiba wa adu karimata tadavida thawkirami truck adu heklakpaga karigi car asina kari amata hairamdana thawkibano haibasi Roger nadi ngaklami adubu truck aduna mating pangbiduna makoi laklami kona thangda ahan oirabi nupi amagi Karda amuk tongduna makhoigi yauningliba mafam adu yauki makhoina yaurokliba mafam adudi Wolf Creek oirami
ꯃꯐꯝ ꯑꯗꯨꯗ ꯃꯕꯥꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯃꯈꯣꯏ ꯆꯠꯅꯕ ꯇꯧꯔꯝꯃꯤ ꯃꯈꯣꯏꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯀꯥꯔ ꯑꯃ ꯂꯥꯛꯂꯝꯃꯤ ꯀꯥꯔ ꯑꯗꯨ ꯃꯈꯣꯏꯅ ꯈꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯀꯥꯔ ꯑꯗꯨꯅ ꯈꯥꯝꯗꯅ ꯊꯧꯈꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯣꯡꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗꯒꯤ ꯃꯈꯣꯏ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯇꯦꯟ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯍꯤꯡꯗꯨꯃ ꯂꯦꯟꯕ ꯇꯥꯔꯝꯃꯤ ꯃꯈꯣꯏꯅ ꯇꯦꯟ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯤꯛ ꯑꯗꯨꯁꯨ ꯂꯝꯕꯤ ꯑꯗꯨꯗ ꯀꯥꯔ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯇꯦꯟꯒꯤ ꯂꯥꯏꯠ ꯑꯗꯨ ꯎꯔꯗꯨꯅ ꯇꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯂꯥꯛꯂꯝꯃꯤ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯔꯖꯔ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯃꯤꯛꯅ ꯃꯈꯣꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯑꯣꯏꯕꯅ ꯃꯐꯝ ꯑꯁꯤꯗ ꯇꯦꯟ ꯈꯟꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯅ ꯐꯥꯔꯕꯗꯤ ꯃꯈꯣꯏꯕꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯔꯖꯔꯅ ꯃꯈꯣꯏꯅ ꯀꯔꯤꯃꯠꯇ ꯑꯔꯥꯟꯕ ꯇꯧꯈꯤꯗꯦ ꯍꯥꯏꯗꯨꯅ ꯌꯦꯠꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯤꯛꯅ ꯔꯖꯔ ꯑꯗꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯅꯕ ꯇꯧꯔꯝꯃꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯎꯕꯗ ꯀꯦꯇ꯭ꯔꯤꯅꯥꯅ ꯔꯖꯔꯕꯨ ꯀꯟꯅꯕ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯤꯛꯅ ꯀꯦꯇ꯭ꯔꯤꯅꯥꯕꯨ ꯐꯥꯗꯨꯅ ꯔꯦꯞ ꯇꯧꯅꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯖꯔꯅ ꯃꯤꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯀꯦꯇ꯭ꯔꯤꯅꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯔꯖꯔ ꯑꯗꯨ ꯌꯥꯝꯅ ꯁꯣꯛꯈꯤꯕꯅ ꯃꯤꯛꯅ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯔꯖꯔꯒꯤ ꯃꯀꯣꯛ ꯑꯗꯨ ꯃꯤꯛꯅ ꯀꯛꯊꯠꯂꯒ ꯃꯤꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯦꯇ꯭ꯔꯤꯅꯥ ꯑꯗꯨ ꯑꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯄꯅ ꯋꯥꯟꯊꯔꯝꯃꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯤꯛꯅ ꯃꯥꯒꯤ ꯅꯨꯄꯥ ꯔꯖꯔ ꯑꯗꯨꯕꯨ ꯃꯇꯨꯞ ꯃꯇꯨꯞ ꯀꯛꯇꯨꯅ ꯃꯤꯛꯀꯤ ꯍꯨꯏꯒꯤꯗꯃꯛ ꯁꯦꯝꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯀꯤꯕ ꯄꯣꯛꯇꯨꯅ ꯆꯦꯜꯂꯛꯈꯤ ꯃꯤꯛꯅꯁꯨ ꯀꯦꯇ꯭ꯔꯤꯅꯥꯅ ꯆꯦꯟꯈꯤꯕꯗꯨ ꯎꯔꯗꯨꯅ ꯃꯥꯒꯤ ꯀꯥꯔꯗ ꯇꯥꯟꯅꯔꯛꯈꯤ ꯀꯦꯇ꯭ꯔꯤꯅꯥꯅ ꯂꯧꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯃꯤꯛꯀꯤ ꯀꯥꯔꯒꯤ ꯃꯃꯥꯡꯗ ꯆꯦꯜꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯇꯨꯔꯤꯁ ꯑꯣꯏꯔꯤꯕ ꯄꯣꯜ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯀꯥꯔꯒꯤ ꯃꯃꯥꯡꯗ ꯀꯦꯇ꯭ꯔꯤꯅꯥ ꯑꯗꯨ ꯂꯩꯔꯝꯕꯗꯨ ꯃꯥꯅ ꯎꯔꯝꯃꯤ ꯄꯣꯜ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯀꯦꯇ꯭ꯔꯤꯅꯥ ꯑꯗꯨ ꯃꯥꯒꯤ ꯀꯥꯔꯗ ꯄꯨꯁꯤꯟꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯤꯛꯀꯤ ꯀꯥꯔ ꯑꯗꯨ ꯊꯧꯔꯛꯄꯗꯨꯁꯨ ꯀꯦꯇ꯭ꯔꯤꯅꯥꯅ ꯎꯔꯕꯗ ꯄꯣꯜꯗ ꯀꯥꯔ ꯑꯗꯨ ꯊꯧꯅꯕ ꯍꯥꯏꯔꯝꯃꯤ ꯄꯣꯜꯁꯨ ꯇꯍꯥ-ꯇꯍꯥꯅ ꯀꯥꯔ ꯑꯗꯨꯕꯨ ꯊꯧꯈꯤ ꯃꯤꯛꯅ ꯄꯣꯜꯒꯤ ꯀꯥꯔ ꯑꯗꯨ ꯊꯣꯝꯖꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯃꯤꯛꯅꯁꯨ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯄꯣꯜꯒꯤ ꯀꯥꯔꯒ ꯃꯥꯟꯅꯅ ꯊꯧꯗꯨꯅ ꯀꯦꯇ꯭ꯔꯤꯅꯥꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯃꯔꯩꯅ ꯂꯦꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯦꯇ꯭ꯔꯤꯅꯥ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯤꯛꯅ ꯄꯣꯜꯒꯤ ꯀꯥꯔ ꯑꯗꯨ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯃꯤꯛꯀꯤ ꯀꯥꯔ ꯑꯗꯨ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯄꯣꯜꯒꯤ ꯀꯥꯔ ꯑꯗꯨꯁꯨ ꯈꯔ ꯂꯥꯞꯅ ꯂꯦꯞꯂꯝꯃꯤ ꯃꯤꯛꯅ ꯃꯥꯒꯤ ꯅꯣꯡꯃꯩꯅ ꯄꯣꯜꯗ ꯀꯥꯞꯂꯛꯈꯤ ꯑꯗꯨꯕꯨ ꯄꯣꯜꯅ ꯊꯩꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯦꯇ꯭ꯔꯤꯅꯥꯗ ꯑꯣꯏꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯄꯥꯜꯂꯝꯃꯤ ꯀꯦꯇ꯭ꯔꯤꯅꯥꯗ ꯕꯨꯂꯦꯠꯅ ꯄꯥꯟꯕꯗꯨ ꯎꯕꯗ ꯄꯣꯜ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯃꯤꯛꯅ ꯑꯃꯨꯛ ꯍꯟꯅ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯣꯜꯅ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤ ꯄꯣꯜ ꯑꯍꯤꯡꯗꯨꯃꯗꯤ ꯀꯥꯔ ꯊꯧꯈꯤ ꯅꯣꯡꯉꯥꯜꯂꯕꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗ ꯀꯦꯇ꯭ꯔꯤꯅꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯥꯒꯤ ꯀꯥꯔꯗꯒꯤ ꯂꯧꯊꯣꯛꯂꯒ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯟꯕꯤꯔꯝꯃꯤ ꯄꯣꯜ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯦꯇ꯭ꯔꯤꯅꯥꯕꯨ ꯀꯟꯕ ꯉꯝꯈꯤꯗꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤ ꯄꯣꯜ ꯍꯥꯏꯋꯦꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯈꯥꯝꯂꯒ ꯃꯦꯞ ꯌꯦꯡꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕꯗꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯗꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯀꯥꯔ ꯑꯃ ꯂꯥꯛꯄꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯇꯦꯡ ꯂꯧꯅꯕꯅꯤ ꯍꯥꯏꯅ ꯀꯥꯔ ꯑꯗꯨꯕꯨ ꯈꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯀꯥꯔ ꯑꯗꯨꯅꯗꯤ ꯈꯥꯝꯕꯤꯔꯝꯗꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯣꯜꯅ ꯇ꯭ꯔꯛ ꯑꯃ ꯂꯥꯛꯄꯗꯨꯁꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯇ꯭ꯔꯛ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯗ꯭ꯔꯤꯉꯩꯗ ꯈꯥꯝꯂꯝꯃꯤ ꯄꯣꯜꯅ ꯈꯥꯝꯂꯤꯕ ꯇ꯭ꯔꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯨꯕꯗ ꯃꯤꯛ ꯑꯗꯨ ꯎꯕꯗꯒꯤ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤ ꯃꯤꯛꯅꯁꯨ ꯄꯣꯜ ꯑꯗꯨ ꯇꯥꯟꯅꯈꯤ ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯄꯅ ꯃꯤꯛꯀꯤ ꯇ꯭ꯔꯛꯅ ꯄꯣꯜꯒꯤ ꯀꯥꯔ ꯑꯗꯨꯕꯨ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯣꯜꯅ ꯃꯦꯅꯦꯖ ꯇꯧꯗꯨꯅ ꯊꯧꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯪꯒꯥꯔꯨ ꯈꯔꯁꯨ ꯂꯝꯕꯤ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯏ ꯄꯣꯜꯅ ꯀꯪꯒꯥꯔꯨꯁꯤꯡ ꯑꯗꯨ ꯁꯣꯛꯇꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯛꯅꯗꯤ ꯀꯪꯒꯥꯔꯨꯁꯤꯡ ꯑꯗꯨ ꯊꯣꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯣꯜꯒꯤ ꯀꯥꯔ ꯑꯗꯨ ꯃꯤꯛꯀꯤ ꯇ꯭ꯔꯛꯀ ꯌꯥꯝꯅ ꯂꯥꯞꯅꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯄꯣꯜꯒꯤ ꯇꯥꯌꯔ ꯑꯃ ꯄꯣꯈꯥꯏꯔꯛꯇꯨꯅ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯂꯦꯞꯂꯝꯃꯤ
ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤꯛꯀꯤ ꯇ꯭ꯔꯛ ꯑꯗꯨꯅ ꯄꯣꯜꯒꯤ ꯀꯥꯔ ꯑꯗꯨꯕꯨ ꯊꯣꯝꯂꯝꯃꯤ꯫ ꯀꯥꯔ ꯑꯗꯨ ꯌꯥꯝꯅ ꯉꯝꯕ ꯀ꯭ꯂꯤꯐ ꯑꯃꯗ ꯇꯥꯁꯤꯟꯈꯤ, ꯑꯗꯨꯕꯨ ꯄꯣꯜ ꯑꯗꯨ ꯀꯥꯔꯒꯤ ꯏꯌꯥꯔꯕꯦꯒꯅ ꯁꯦꯞ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯜ ꯑꯗꯨ ꯀꯥꯔꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯤꯛ ꯑꯗꯨ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯇ꯭ꯔꯛ ꯑꯗꯨ ꯃꯉꯣꯟꯗ ꯇꯝꯅ ꯊꯧꯗꯔꯛꯈꯤ꯫ ꯄꯣꯜ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯖꯈꯤ꯫ ꯄꯣꯜꯒꯤ ꯀꯥꯔꯒ ꯃꯤꯛꯀꯤ ꯇ꯭ꯔꯛꯀ ꯊꯦꯡꯖꯤꯟꯅꯕꯗꯨꯗ ꯑꯦꯛꯁꯄ꯭ꯂꯣꯖꯟ ꯊꯣꯛꯈꯤ, ꯑꯗꯨꯕꯨ ꯃꯤꯛ ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯣꯖꯟ ꯇꯧꯕꯗꯨ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯣꯜꯅꯗꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯎꯔꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯀꯟꯅꯕꯅꯤ ꯍꯥꯏꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯝꯕꯤꯗ ꯋꯥꯟꯊꯒꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯨꯝ ꯑꯃ ꯎꯔꯝꯃꯤ꯫ ꯃꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯜ ꯋꯥꯃꯟꯈꯤꯕꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯃꯍꯥꯛ ꯋꯥꯟꯊꯈꯤ꯫ ꯄꯣꯜꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯐꯃꯨꯡ ꯑꯃꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯖꯦꯛ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯂꯤꯜ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯂꯤꯜꯅ ꯄꯣꯜꯒꯤ ꯆꯥꯅꯕ ꯄꯤꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯣꯜꯗ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏ ꯑꯁꯤ ꯁꯤꯇꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯤꯛ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯃꯈꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯄꯣꯜꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ, ꯑꯗꯨꯒ ꯖꯦꯛꯅ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ꯫ ꯃꯤꯛ ꯑꯗꯨꯗ ꯖꯦꯛꯅ ꯍꯟꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯛꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯖꯦꯛꯅ ꯃꯥꯒꯤ ꯅꯣꯡꯃꯩ ꯊꯝꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯣꯡꯃꯩ ꯑꯃ ꯃꯥꯡꯂꯝꯕꯗꯨ ꯃꯥꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯉꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯤꯛꯅ ꯖꯦꯛꯇ ꯅꯣꯡꯃꯩꯅ ꯅꯝꯂꯛꯈꯤ, ꯑꯗꯨꯒ ꯖꯦꯛꯄꯨꯁꯨ ꯍꯥꯠꯈꯤ꯫ ꯖꯦꯛ ꯍꯥꯠꯄꯗꯨ ꯂꯤꯜꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗꯒꯤ ꯃꯥꯁꯨ ꯊꯋꯥꯏ ꯀꯟꯅꯕꯅꯤ ꯍꯥꯏꯅ ꯆꯦꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯛꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯇꯨꯅ ꯂꯤꯜ ꯑꯗꯨꯁꯨ ꯁꯤꯔꯝꯃꯤ꯫ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯇꯧꯔꯤꯉꯩꯗ ꯄꯣꯜ ꯑꯗꯨ ꯃꯅꯤꯡꯊꯣꯡꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯆꯦꯟꯕꯗꯨ ꯃꯤꯛꯅꯁꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯛꯅ ꯁꯒꯣꯜ ꯑꯃ ꯊꯧꯗꯨꯅ ꯃꯥꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯄꯣꯜꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯄꯣꯜꯅ ꯍꯥꯕꯨꯡ ꯑꯃꯗ ꯂꯣꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯛꯅ ꯎꯈꯤꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ ꯑꯃꯗꯤ ꯃꯥꯕꯨ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯄꯣꯜ ꯆꯩꯅꯥꯈꯣꯜꯅ ꯃꯍꯥꯛ ꯋꯥꯟꯊꯈꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨ ꯆꯤꯌꯔ ꯑꯃꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗꯁꯨ ꯇꯨꯜꯁ ꯀꯌꯥ ꯑꯃ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤꯛ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯨꯜꯁ ꯈꯔ ꯄꯣꯜꯅ ꯏꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯔꯨꯜ ꯑꯗꯨꯗꯤ ꯃꯥꯒꯤ ꯀꯥꯔ ꯑꯃꯠꯇ ꯂꯝꯕꯤꯗ ꯈꯥꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯄꯣꯜꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯈꯥꯝꯗꯨꯅ ꯀꯦꯇ꯭ꯔꯤꯅꯥꯕꯨ ꯃꯇꯦꯡ ꯄꯥꯡꯂꯨꯕꯒꯤ ꯄꯅꯤꯁꯃꯦꯟ ꯑꯣꯏꯅ ꯃꯤꯛꯅ ꯃꯥꯕꯨ ꯂꯥꯛꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯁꯨꯝ ꯁꯥꯅꯔꯝꯃꯤ, ꯃꯗꯨꯗ ꯄꯣꯜꯅ ꯖꯣꯛꯁ ꯈꯔ ꯍꯥꯏꯔꯝꯃꯤ, ꯃꯗꯨꯗ ꯃꯤꯛ ꯑꯗꯨꯁꯨ ꯅꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯕꯥꯅꯤ ꯗ꯭ꯔꯤꯡꯛꯁ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯛꯅ ꯄꯣꯜꯗ ꯍꯤꯁꯇ꯭ꯔꯤꯒꯤ ꯑꯣꯏꯕ ꯋꯥꯍꯪ 10 ꯍꯪꯒꯅꯤ, ꯑꯗꯨꯒ ꯋꯥꯍꯪ 5ꯒꯤ ꯑꯟꯁꯔ ꯄꯤꯕ ꯉꯝꯂꯕꯗꯤ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯄꯣꯜ ꯑꯗꯨ ꯑꯁꯥ ꯑꯃꯗꯤ ꯂꯩꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯛꯅ ꯒ꯭ꯔꯥꯏꯟꯗꯔ ꯃꯦꯁꯤꯟ ꯑꯃ ꯄꯨꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯅꯪꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯁꯤ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯀꯛꯊꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯛꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯍꯪꯕ ꯍꯧꯔꯛꯈꯤ꯫ ꯄꯣꯜꯅ ꯑꯟꯁꯔꯁꯤꯡ ꯑꯗꯨ ꯆꯨꯝꯅ ꯄꯤꯈꯤ, ꯑꯗꯨꯕꯨ ꯃꯤꯛꯅ ꯄꯣꯜꯒꯤ ꯈꯨꯠꯁꯥ ꯑꯃ ꯀꯛꯇꯨꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯄꯣꯜ ꯑꯗꯨ ꯃꯤꯛꯀꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏ ꯍꯥꯏꯅ ꯀꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯕꯥꯅꯤ ꯗ꯭ꯔꯤꯡꯛ ꯑꯃꯨꯛ ꯊꯛꯃꯤꯟꯅꯈꯤ, ꯑꯗꯨꯒ ꯃꯤꯛꯅ ꯋꯥꯍꯪ ꯑꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯪꯂꯝꯃꯤ, ꯃꯗꯨꯗꯤ ꯑꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯃꯃꯤꯡ ꯐꯥꯎꯕ ꯀ꯭ꯔꯤꯀꯦꯇꯔ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯗꯨꯗ ꯄꯣꯜꯅ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ, ꯃꯗꯨꯗ ꯃꯤꯛꯅ ꯄꯣꯜꯒꯤ ꯈꯨꯠꯁꯥ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯄꯣꯜ ꯈꯝ ꯊꯦꯡꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯛꯅ ꯗ꯭ꯔꯤꯡꯛꯁ ꯂꯧꯕ ꯆꯠꯂꯤꯉꯩꯗ ꯄꯣꯜꯅ ꯅꯨꯡꯊꯪ ꯑꯃ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ꯫ ꯃꯤꯛꯁꯨ ꯗ꯭ꯔꯤꯡꯛꯁ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯄꯣꯜꯅ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯅꯨꯡꯊꯪ ꯑꯗꯨꯅ ꯃꯤꯛꯇ ꯊꯥꯈꯤ꯫ ꯃꯤꯛꯅꯁꯨ ꯃꯈꯨꯠ ꯍꯜꯂꯛꯈꯤ, ꯃꯗꯨꯗꯒꯤ ꯄꯣꯜ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯆꯦꯜꯂꯛꯈꯤ꯫ ꯃꯤꯛꯅꯁꯨ ꯄꯣꯜ ꯑꯗꯨ ꯇꯥꯟꯅꯔꯛꯈꯤ꯫ ꯄꯣꯜ ꯇꯅꯦꯜ ꯑꯃꯗ ꯆꯦꯜꯂꯛꯈꯤ, ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯃꯅ ꯇꯅꯦꯜ ꯑꯗꯨ ꯊꯣꯛꯐꯝ ꯂꯩꯔꯝꯗꯦ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯂꯩꯔꯝꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫
Tasengbadi miyoising asi Mickna hatlaga thamba miyoising ngakta oirami. Mafam adudagi nupi amana mahakpu kanbiyu haina haizaraklami. Paul tawpham khangduduna mahak chelakhi. Mana chelakpada thokpham manba mafam ama thengnakhi. Adubu maikai adudadi hui ani chelakhi. Hui adu thaidokpada hui amada thaklamliwa mihatlang adu thuduna hui adu sikhi. Paul nasu makata na yengluba matamda lang kaya ama thengnarami. Aduna tawduna leiringaida mina chatpagi khongun ama tarami. Paul na lakliba miyoy adu Mick oiravoi khalladuna lumduna attack tawnava laikhi. Mahakna attack tawduna lang adu tahanki. Adubu taduna siriba miyoy adudi Mick oiramde. Nupi ama mahakna ukibadu oina oirami. Amaromdana Paul gi tungda Mick adu leirami. Mickna Paul gi makhauri metuna hairami. Madudi foreigner khuding magi maphamda insects kumbani haina hairami. Aduga makhoi khuding shu maithiraba miyoy ngaktani haina haiki. Masigi matungda Mickna Paul gi makokta magi makokna thomduna wanthahanki. Paul na gyan lakpada mahak adu lambi amagi matayda leirami. Chairak aduda police anishu laklami. Paul na thokiva tawdoksing adu mahak na haizaravasu police sing adu na thazabiramde. Aduga Paul bu Wolf Creek ta thokiva mihatsing adu mana hatpani haibagi mingthol oina phangki. Kona thangda wakhal choiraba amagumna Paul England da leiba Iswar Hospital da thaduna mahakpu makhata na yengnava tharami. Mahak mafam aduda mahaki punsigi oiva leifam haibasu oirami. Aduga Mickna mara leitaba amagumna freedom phangduna leirami. Masini ngasigi taibangpan asida tawnarivasi. Achumba ngangba miyoybuna aranba amagumna hingba aduga aranba miyoy singbuna achumba miyoy amagumna mina ikai khumnaduna leinaba. Mayam ngasigi oinadi matang ngasida explanation asi loijare. Mathangda amuk nungairava explanation amaga thengnarasi mayambu amuka hanna thagachari.